अहानबदा मरुइबा पाउ चाही तरागी मतुंगदा हंदक चाहीना अहानबा ओइना क्लास 10 एग्जाम दा महिरोई पास तौबगी चांग ख्वाइदगी वांगखी हाइना चीफ मिनिस्टर ना फोंदोखरे महिरोई लूफ तरुकना बॉयकॉट तौख्रबा इयोंग फीगा मानबा मपालमदगी पुसलकपा अहोंगबा ममलगी फीसिंग योलंबदगी फागतख्रे MSPCL दा RTI थारबसु पाखुम पिरक्तना लोसिनदुना थमले मणिपुर दा लैरिबा डिपार्टमेंट सिंगना RTI थवोइद्रबा हाइना वाहेंगबम जॉय कुमार ना हंख्रे लेंगा की महिलोई संग सिंगदा महै तमजगे हाइना लाक्लिबा महिरोई सिंग सीट कैपेसिटी लेते हाइना थमहंदबगी तोंग चथबिगनु हाइना देसामना तक्सिनख्रे हौखिबा पुंग कुनमरीदा इंडियादा नौना कोविड-19 पॉजिटिव ओइबा मियोय लिसिंग कुन निफु मरी थेंगनख्रे अमदी मियोय यांखै तरुकना लैखिद्रे खुरुमजरी दीपा समुराइलाटपम ना पोनी प्रांचा न्यूज पिजरी हौजिक पाउसंदों ना पिजरी चाही तरागी मतुंगदा हंदक चाहीना अहानबा ओइना HSLC ना लौबा एग्जाम दा महिरोई पास तौबगी चांग चादा 4.3 यौदुना ख्वाइदगी वांगखी हाइना चीफ मिनिस्टर एन बिरेना फोंदोखरे वाफम असि गवर्नमेंट स्कूल की ओजा सिंह अमदी हेडमास्टर सिंह की फेज 2 ट्रेनिंग की ग्रेजुएशन की थौरम अमदी नुमित 10 चुफना चथरकिबा इंडक्शन ट्रेनिंग प्रोग्राम लोइसिनबगी थौरम अमा स्टार एजुकेशन ना गवर्नमेंट ऑफ मणिपुर गा खुसमनरगा इम्फाल की तंपासना हायर सेकेंडरी स्कूल दा पांगथोकपगी थौरम अमदा फोंदोखिबनी थौरम अदुदा एजुकेशन मिनिस्टर TS बसंत कुमार साइकोट एसी की MLA पोलेनलान हाउकीफ एजुकेशन एस की कमिश्नर S ज्ञान प्रकाश डायरेक्टर L नंद कुमार न्यू अपॉर्चुनिटीज की वाइस प्रेसिडेंट एंड्रू नचिंगबना सरुक याखी चीफ मिनिस्टर ना मखा तारदुना स्कूल फगत हंसी मिशन की मनुंग चन्ना लौखलक्लिबा थबक थौरम सिंह असिना हंदक चाही असिदा गवर्नमेंट स्कूल दा महिरोई मिंगचनबगी चांग चादा 19 यौना हेंगलखी लोइनना गवर्नमेंट की ओजा सिंगना कन्ना होटनाबदगी महिरोई पास तौबगी चांग हंदक चाहीना इवांग वांगखी महांगना मखा तारदुना अतई अतोपा स्कूल सिंगदा एडमिशन तौबगी चांग यामना वांगलबसु रिजल्ट ओइना पास तौबगी चांगदी यामना नेमी लेंगाकना क्वालिटी एजुकेशन पुरकनबा कन्ना होटनादुना लाक्ली अमदी असिगुंबा अनौबा मॉडर्न टेक्नोलॉजी अमदी आइडिया की ट्रेनिंग प्रोग्राम अमा ओजा सिंगदा पीबा मथौ तारकपदगी प्रोग्राम असि सिनबनी हाइना फोंदोखी 2018 स्कूल फगरन की लॉन्च तौबनी ngasi de kaya kana re स्कूल फगरन से अबगी मोमेंट से लापदगी एकोलॉजी गवर्नमेंट स्कूल दा मेंशन बसी 29% increase to will come out only few some what to say position holder others where goes sikhan malukta admission की मतलब दा छात्र लिसिंग दा मेंशन लेबल अदु होरेन पास करो को मतलब पोजीशन होल्डर अम्मा निखत तौर का तय दिखाई चक्र but the government took care of everyone given quality education adu nasi aida khwaiding na police bosasing na suyamna energetic poina just solidarity unity adu discipline number 1 nasi bosasing na uniform T-shirt le lagna pada imara feel to sikay doge you are maintaining the dignity of a teacher you are maintaining and establishing the discipline इरमदा मसिगी इयोंगा मानबा मपालमदगी पुसलकपा फीसिंग महिरोई लूफ तरुक एमसु MSF देसाम KSA सुक अमदी एम्स ना बॉयकॉट तौख्रबा फाउबा थवोइदना बाजार मनुंगी नन लोकल सिंगी अचौबा दुकान याउना योलंबदगी फागतख्रे लूप तरुक की थौमी सिंगना दुकान खुदिमक चंगदुना हाइरिबा मपालमदगी पुसलकपा फी योनब्रा हाइना यंगसिनखी हिरामासीगा मरी लेना एमसु की वाइस प्रेसिडेंट लाइश्रम अथौबना हाई सेंजौ पाइबा ललोनबा सिंगना मपान लमदगी योंग मानबा फी पुसलकपगी महुता लमदम असिगी योंग साबदा चंगबा मचाक सिंग योंदुना फी साबी सिंग योखतसे
Lamdam asigi nupi oibisingna saba iyong fi mapalamgi fi singna mahut sinkibana lamdam asigi senmit londa achoba akaiba lakpada natana imung manung pujariba fi sabi sing fi sitkidabana awaba ama oirakli Mapalamdagi puslakliba fi sing asi senjau paiba lalonba singna ayamba oi adubu lamdam sida iyong sadariba sing asidi lairabi kana laizadrabi lukhrabi singna oi senjau paiba sing asigi business asina lairaba sing asida hena awaba haple fiva masi ujaduna lamdam asigi amata ngairaba iyong fi asi yokhataba yade haiduna mangjongna luf tarukna mapalamdagi puslakpa iyong manba khudingmak Tingjin kibani adubu laibak thibadi wafom asi thawaidana dukan khara da yolambadagi fi sing adu lup taruk na fagalakhi loinana athaubana makhata na hai lalonba singna mapan lamdagi iyongga manaba fi puslakpagi mahutta lamdam asigi iyong fi sabada changba machak sing yonduna lamdam asigi fi sabi sing yokhatlu makhata na ngasidagi leptana lup taruk na drive sathagani haina fongdokhi Koi haukiba June ki tarik kuni thoida Mahirul lup taruk MSU MSF desam kese suk amadi aims na akoi iramda masida puthokpa pothok yongphi haidi yongphi da makhal mayam leigiba si natana mapalamdagi pusilakpa yongphi ga manaba mamaldi hongba aduga fi di quality yogdaba haiba fi singa se masi haukiba June ki tarik kuni thoida yonba yaroi haibagi athingba thamkiba adugi mayokta koi ngasi tongan ba अकोगे इम्फान मेयोंदा लेरिबा दुकान सिंगदा मपालमदगी पुसलकपा योंगफीगा मानबा डुप्लीकेट फी सिंग असे मसी अकोय अथिंगबगी मायोक्ता योनबगी तमक्ता मैरो लुप तरुकी अकोय वॉलंटियर सिंग लोइनना अकोय फागतपा होरे मरम अदुना अकोय इरमदा मसीदा पुथोकपा योंगफीगी पोलम नतना अतै मखल अमतगी मपालमदगी पुसलकपा पोट अमता योंगफीगा मानबा पोट अमता अकोय योनबिदनबा मैरो लुप तरुकी माइकैदगी अमुकहना Manipur miyamda aduga marung mapung oina karbar chawn tawiriba karbar wala singda Mahirul lup taruki makedigi appeal tawjari Manipur State Power Company Limited MSPCL da RTI tharabasu pakhum amata piraktre Losin duna thamle Manipur da lairiba department singna RTI thawoidrabara haina RTI activist Wahengbam Joy Kumar na fongdokre ngasi Major Khulda leiba Manipur Press Club ta pangthokiba paugi mifamda RTI activist Wahengbam Joy Kumar na hai 33 kV with feeders power grid ta yumlembam substation amadi RGG VY gi makada semgatkhiba khongnang Paisabi village ki 33/11 kV line trap ta sen kayam thadakhri kayam amana sijanakre karamba fibam da leiri haibana chingba khangnaba ngapigani khangnaba RTI ani mahakna me kunhumdoi da thaki adubu tha amagi manungda pirakkadaba paukhum MSPCL na ngasi fauba pidana losinduna thamle masina aranba tawre haibasi mayek sengna takle Miam the department asina namthak tawre center dagi crore kaya sanction tawraklabasu Manipur da leiriba tongan ba department singna mawong marin chumna sijanadre masida RTI tharabasu pakhum piraktaba asina RTI asi Manipur da leiriba department singna thawoidre haibani Chief Minister na anti corruption cell hangliba senja thumja tawroidabani hairabasu asigumba kaya asina aremba tahale masi semdokpa ngamdrabadi Manipur asi chokhatpa ngamloi haiki I'm going to Movement for People Right to Information Manipur. Implement team ni Manipur State Power Company Limited ta RTI ani khak thai how give megi tang kurum doida. Manipur State Power Company Limited na pire ise haiba RTI ani makki keno si information je laiti thabak si togi laiti sinida. Suma thabak pakha give laiti ne pire ba. Masine ba khone am ngai ise. Masigi thabak sugi haibagi chawba information atopa source tagi koi Bharat Sarkar ki kaidagi de khoi lokthokpa khoi leire sumaina thabak ti sugraba paisa di kaithokraba adu RTI thabaka da information leiti ni pidi se masi kari gino si ikhang khang na ngak tani noi gi website di information kharam thakaram amung lokthok adu si central government de amung pi gi si loina mak si khon atopa source ti lo ne ba mon information leiti hai ji paja khoi ji kaima musi tabun hai ba ni da sidi achauba nam thama achauba ga nom ne ba sidi sin to wino information phangan biu अखो येंगजगे थबक येंगजगे प्रजागी चखोनबनी हाइबा मखम थमजा तेंजे Manipur lengang na paikhatliba school fagat hansi mission asi mioi kharagi sen tanfam oiduna leirabra haina lengak ta hanglakpaga loinana lengaki mahailoisang singda mahaitamjage haina lakliba mahairoi sing seat capacity sude haina
thamandabagi thawong chathabiganu haina Democratic Students Alliance of Manipur Desam gi maikai fongdorakli ngasi kwa kaithel da laiba Desam gi office ta pangthokiba pawgi mifam da Desam gi president Laisang Thep Lamyan Banahai Lengak na sengatpa model school singda yawba school kharadi mairoi puthokpa ngamdre school fagat hansi mission mioi kharagi sen tanfam onthoklabra kendra da sengbat liba model school sings na afaba mahiroi puthokpa ngamdrabadi school fagat hansi mission asi aremba tagadori masida lengak na miting changbiu Lengaki mahiloisang singda tamjage lakliba sing lengaki oina laibak fabani masida school sing na seat capacity akak nabani hai na mahai tamhandaba tawroi dabani lengak na miting changduna seat capacity hengat piduna mahai tamhangadabani college ki anova admission lakpa matamda National Education Policy NEP gi matungda matung inna 4 years integrated course lakadaba lairaba maramna regular principal haptana lairiba sing lengak na hapchan biu oza singi rationalization to biu haiki lamyan bana makhatana hai education sector da lengak na senthang leitre haina awat apa sing yengsin dana lairiba asi to biganu sen leitre haragadi budget hengadna ba hotnakadabani amarom da mahailoisang singda ming chanaba mama mapa oiba singna mahairoi loop asida pokthang to birakanu Atopa mahiroi loop singnasu admission quota gi thabak asi tawbiganu haiki paugi mifam da Desam gi vice president Longjam Robin secretary general Somorjit Luwang Susarukyaki mahiroi singsina lengaki school la thajaba thamlaga tamjage haina lakli base masi lengak na mapung phana enroll tongnana bagi damakta thabak thoram thogai sing ado aikhoi paikhat pigadabane hojik college ki aikhoi gi anoba admission lakpa matam lasu Hana Chanaramdaba Dugumba 4 years integrated course ase lakadoba laibadina wan tongan be staff mayam ko wali basing se masimasu happy gadabani oza sing sisu ambai paksana rationalization se masi tobira kanda madugumba machi oiba makhalgi mahi masil tambagi kanglol do madu aikhoi gi lamdam sigi miyamda aikhoi phanghan biu tongan ba school college amatada aikhoi desamna makhal amatagi aikhoi quota lojeroi India Lengang na sanabada afaba district taret khanbada Bisnupur district yaurakpada Youth Affairs and Sports ki Minister Govindas Konthozamna harauba fongdokpaga loinana center gi lusingba singbu thagatkre ngasi DC Bisnupur gi conference hall da pangthopa district sport development fund launch tawbagi thoram amada minister na hai punama kasi DCL Bikram gi hotnaba kanba amadi thamoi sengna thabak tawbadagini Thoramadada Bisnupur gi DCL Bikram ADC Bobby Sharma district level gi sport ki thaupuba sing coach amadi sanaroi sing na sarukyaki mana makhatana Bisnupur district ta leiriba amadi Manipur gi sanaroi sing na thawai yauba pathoktai loinana mama mapa oiba sing na su hena sanaroi sing bu pukning thogat pinaba wafam thamki Prime Minister na pirakliba fund asi sanaba faba myoi sing club organization sing da munna khanna nainaraga pinaba thorang tawbani haiki Ana sakthoksanai oiba ki Bharat ki Pradhan Mantri na all India ko na district tare khanba Pradhan Mantri Administrative Pradhan Mantri Award for Public Administration isida kogi April ki tang undama thoi vigyan bhavanda civil services di ege isida award se bibira pani hariba award se biri base district administration ki initiative yang kanba adu matakta masi mang election beriba bagi tongan disiplin singgi association sings amasung sanaroi singi garjan singuna honorable chief minister Sri M. Biren Singh amagi council of minister da happy akomatamda youth affairs and sports department se among the su bibira ina bagi district ki award pangba India ki district tareta aina lejeriba Bisnupur district special prize taret khutla ko yaw abonina infrastructure na singba equipment na singba kharma khaidi improvement soidana ipi na wana jage PONYTV na makhal mathel gi thoram sing sandoktuda miyam gi seba tawjari masida hena mai pak na bagidama PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiyu
Hena mai pakpa channel ama oinabagidama PONYTV gi contact number 9362511104 da contact tawbiro. Makhada pijariba contact number natraga email asida miyamna suggestion pibiraknaba hajari. Miyamgi suggestion bu khawramna ngaijari. Break ki matungda taramna okjari makhataba pau amuk pizari. Manipur Gorkha Welfare Association na ngasi CM Secretariat Chief Minister N Birendga unakre unabadu da thangmaiban AC gi MLA case joikishan su sarukyaki. Manipur Gorkha Welfare Association na handak noneda chingning bada awaba tahoraba singi mateng oina lupa lakh ama lising nipan cham ngakpigani chama tara mathoi khusinaki. Association gi maikaidagi Chief Minister N Birendna anirak suba oina lengak pairaktuna afaba lengak ama lamdam asida purakpa amadi war on drugs ki khongjang bu sogatpa oina memento of appreciation su piki. Lamdam masidagi apspa 1958 lauthoknaba amasung thangjam manorama misigi mayukta haukiba miyamgi ihauda ing kumja lising ani marigi July 15 da Kangladagi Assam Rifles lauthokkinaba ima tara nithoina malemgi puarida ahanba oina Kangla nongchup sanathongda fi thongdaba khongjang changsinkibada saruk yakibi ima sing amadi makoigi imu manungda Federation of Civil Society Organization achamba khudol potpiduna ikai khumnaba utkre. Matang asta break amatang lauminasi. PONYTV na makhal mathel gi thoram sing sanduktuda miyamgi seba tawjari masida hena mai pak nabagidamma PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiu. Hena mai pakpa channel ama oinabagidama PONYTV gi contact number 9362511104 da contact tawbiro. Makhada pijariba contact number natraga email asida miyamna suggestion pibiraknaba hajari. Miyamgi suggestion bu khawramna ngaijari. Break ki matung da taramna okchari makhataba pau amuk pizari. Bisnupur district ki video personal singna taliba demand sing sagatpo oina ngasi wakat mifam ama apigani mifam mafam anida pangtokre. Bisnupur district VDF Guardian Association na sinchipa mifam adu khamai kai gi oina Fubala market seta aduga district ki awang thangba saruk ki oina oinam kaithel da pangtokhe. VDF singi kusumal matam chana pithopiu makoina suriba thabak ka piriba kusumal ga chana de VDF sing regularize tahanbiu haiba play card sing paiduna yamdaba VDF ki imung manungi mioi singna mifam duda sarukyaki mifam duda sarukyakibi association gi wangang loi moirang tem sanathoina phongdorakpada police amana tawgadaba mathau VDF singna chokthaba laitana matam sangna nongju nungsa khanglaga tawri VIP ama lakpada hauzik police ki mahut VDF na oina loina sillabani maramaduna thabak chapchana sijanarabadi madugi khusumal chapchana piba haibasi tangai fadabani maramaduna tangkun manga dagi famba haugadoriba assembly da wafam asi khanabiduna chapchaba firef ama lo ngapigani chapchaba firef ama lobiu maduna trabadi khongjang kaya changsilagani haina Jackson wa thamki matam kaya dagi VDF singa wano ko nazarak tuna ngasi fawo da sarkar gi ning sangbida bin lay base yamna ware ko
ꯑꯩꯈꯣꯏ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯃꯆꯥꯁꯤꯡꯅ ꯑꯐꯕ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯃꯆꯥ ꯃꯁꯨꯕꯨ ꯁꯦꯝꯅꯉꯥꯏ ꯍꯣꯠꯅꯕꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯨ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯁꯔꯀꯥꯔꯅ ꯑꯁꯤꯒꯨꯝꯕꯗ ꯀꯔꯤꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯅ ꯑꯗꯨꯛ ꯋꯥꯅ ꯍꯤꯡꯍꯟꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯄꯨꯁꯤꯜꯂꯛꯂꯒ ꯏꯃꯨꯡ ꯃꯅꯨꯡ ꯆꯅꯥꯏꯒꯅꯤ ꯈꯟꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯐꯪꯕꯗ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯌꯥꯝ ꯌꯥꯔꯤꯕꯈꯩꯗꯤ ꯈꯔ ꯊꯨꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯃꯇꯝ ꯀꯌꯥꯗꯒꯤ ꯇꯥꯜꯂꯛꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄꯤꯗꯨꯅ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯌꯦꯡꯉꯣ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯈ꯭ꯔꯕ ꯆꯍꯤ 2-3 ꯀꯣꯚꯤꯗꯀꯤ ꯀꯟꯈ꯭ꯔꯕ ꯄꯦꯟꯗꯥꯃꯤꯛ ꯃꯔꯛꯇꯨꯗ ꯇꯨꯝꯗ ꯆꯥꯗꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯈꯣꯏꯕꯨ ꯁꯔꯀꯥꯔꯒꯤ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯗ ꯊꯝꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯈꯣꯏ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟꯁꯨ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯒꯤ ꯊꯣꯡꯗ ꯑꯩꯅ ꯍꯥꯏꯖꯔꯤ Jiribam district leiriba Industrial Training Institute ITI asi ing kumza 2018 da saram laba matung sangha biramdana leiri haina Peace and Development Association Jiribam gi Secretary Y Ashok Kumar Singh na paumi singa unaba amada fongdokre mahna makhata na haikibada kadam tala khulda ITI ama sabiram laga mathok tohandana Khangkhathang oina taduna leire amarom da Jiribam da ITI ama matam kharagi mamangda mafam amada varada mathok torami adubu inkumza 2018 da hairiba institute atuda superintendent oina thopuramba aduna pension chatpa matamda ITI adusu mutkre institute asi mathok tohalabadi Jiribam khaktanatana yumthang nariba Assam dagi su mahiroi kaya ama laktuna mahai tamba ngamgadoribani maramasna Chief Minister N Birena meeting changbiduna institute asibu Hingat Hanbiu Haina Fongdoke. Akhirba Fajakarba complex ama Arimbada Saraga Hanga, Uzipawa, Chalaidana, Lady, Masi Aquina, Ikai Kumajarba, Akogi, Honorable CM, in our Chiribirina, Ming Jangwiduna, Karaidana, Sotariba, Carmine Toraga, Horga, Lady Bono, Masi Carmine Toraga developed of Rigi, Havidu, Ming Jangbinaba, Aquina, Hajabani, Ashigasiga, Institute Chalairabadi. अकोई जिरी दगी चु छात्र मयाम पुथोरकनी थंगनरिबा स्टेट दगी चु मयाम लाइक तंबा आईटीआई तंबा लागनगनी हानगी तोरमरजु छात्र मयाम पुथोखरबनी असिनी मरोइना खोइना मसिबु हिंगत हनबिउ चलाय हनबिउ मियंग चंगहनबिउ हाइना हाइजबनी Manipur Lenga ki Deputy Secretary DP na ngarang thokhiba yathang amagi matung inna Manipur Police Service ki officer taruk makoi na puramba mafam dagi transfer tokre nauna fam puragadaba police officer sing adudi ekhana Shyam Sharma na Fairjol district ki SP in charge G Senkhan Swana SPTC ki in charge AD Hobson Sapam na taruk suba MR ki CO in charge Haisnam Balaram na C apigani SDRF ki CO in charge Watham Basuna Taret Suba MR gi CO in charge amasung Saron Lal Sangmawi na Churachandpur district ki in charge ki Thaupuragani hari Lebaka sigi mafam kaya da pangthok nariba Indian Council of Agriculture Research ICAR linkhalakliba gi marfu taramari suba mapok numut ki apigani numit ki palan amadi doubling of farmers income oiraba Lomi Singa Union Agriculture Minister ga virtual online interaction gi thoramama ngasi Rice Research Station Wangbal gi conference hall da pangthokre Manipur Lenga ki agriculture loisan gi makhada Krishi Vigyan Kendra Thobal na sinduna pangthokkiba thoramadu da Deputy Commissioner Thobal Ahan Them Subas Khangabok Gram Panchayat Part 1 ki Pradhan Ningthauzam Ongbi Maladevi Rice Research Station Wangbal gi Rice Breeder and Kumar Singh amadi KVK Thobal gi Head Senior Scientist Dr. S. Jes Marani na chingbana saruk yakhi Thoramadu da saruk yakiba DC Thobal Subas na Laumi yaugdana chokhatpa khunai ama semnaba ngakpigani semba yadabanina aikoi Laumi Singh ikai khumnaba amadi makhoi gi damak chokthokfam thoi KVK amasung ICAR Thobal na district asida leiriba Laumi kya da makhal makha kya gi low sing kya piduna Laumi Singh bu double income lakhanba ngambagi damak KVK amadi ICAR gi staff Singh bu DC Subas na thagat pafongdoke makha ta nasu Laumi Singh na low sing kya lowduna henna chokhatpa district ama ohenaba aikoi puna honaminasi haina appeal tawke loina Laumi Singh na loan na chingba lawnaba honabada amadi atai makha ngapigani makhal kya gi lengak na piriba khudong chaba kya sing fangnaba honabada pau faubirau district administration gi maikai dagi su pangba yaba mateng sing pangjagi haina Laumi Singh da thajaba pikhi
ngasigi thormadada income double oiraba district asigi longmi chamaga nifu marina saruk yakibaga loinana union agri minister ga virtual online da interaction gi thoram amasu pangthokhi ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗ ꯀꯥꯟꯅꯕ ꯐꯪꯕ ꯃꯤꯅ ꯊꯥꯖꯔꯣꯏꯗꯕ ꯃꯑꯣꯡꯗ ꯐꯥꯔꯃꯔ ꯑꯃꯅ ꯏꯟꯀꯝ ꯃꯁꯤ ꯌꯥꯝ ꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯀꯥꯏꯕꯒꯤ ꯁ꯭ꯇꯦꯖꯁꯨ ꯑꯗꯨꯝ ꯂꯩꯕ ꯑꯩ ꯑꯗꯨꯝ ꯊꯦꯡꯅꯖꯔꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯥꯏꯀꯥꯔ ꯑꯃꯁꯨꯡ ꯀꯦꯕꯤꯀꯦꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔ ꯃꯌꯥꯝ ꯑꯃ ꯀꯥꯟꯅꯕ ꯐꯪꯉꯒ ꯑꯩꯈꯣꯏꯒꯤ ꯗꯕ꯭ꯂꯤꯡ ꯗ ꯐꯥꯔꯃꯔ ꯏꯟꯀꯝ ꯑꯁꯤ ꯉꯝꯃꯦ ꯍꯥꯏꯕꯁꯤ ꯎꯖꯕꯗ ꯑꯩ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯃꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤꯕ केवीकी के स्टाफ अमसुंग में फार्मर सिंह को आप बताएं कि मंजरी कई लोग यावना फार्मर यावना कोई सोसाइटी से लेके या कोई नो मोय कोई ना पुथरबा मयाम सिंह सादा तकना तवने कोई मयाम नसी सोसाइटी में कोई नि मंजरी से Indian Council of Agriculture Research की मरफुतरा मरी सुबा मपोक कुमोन ICAR KVK Chandel की कॉन्फ्रेंस हॉल दा पांगथोखरे थोरमदु की सरुकमा ओइना यूनियन एग्रीकल्चर मिनिस्टर नरेंद्र सिंह तोमार गा वीडियो कॉन्फ्रेंस की खुथांगदा लौमी सिंह वारी वताई सुसानकी थोरमदुदा NG Vincent Chief Mongsang Pantha Village SH Roslyn Secretary Women Society Mosang Pantha Village Amadi Dr. Amita KVK Chandel gi Head in Charge KVK Chandel gi Staff Singh Amadi Chandel District ki Lawmi Chamaga Sufna Manga Romsu Sarugyaki Online gi khutang da wari watai sanaba atuda Union Agriculture Minister na mai pak na income saruk ani hengat hanba ngamkraba Lawmi lising mar apikani humfutara manga gi wari sing yauba video amasu puthokhi Kaksing District Commando Amadi Palel Police Station Anigi Kambu Amana Yamlaba Yungau Amadi Yungang Singasi Fagat Pangamkre Palel Maning Lekai Dalaiba Bala Devi Koba Mioy Amagi Mayumdagi Ngasi Pung Nungtil Pung Anirom Taba Matamda Yamlaba Yungau Amadi Yungang Sing Adu Fagat Pangamkibani Hari Makha Taba Logi Oiba Tabak Lokhat Naba Faraba Mioy Amadi Yu Sing Excise Station Palel da Kusinakre Hari Cherapur Youth Development Club CYDC Khangabok Part 3 Cherapur Lekai na matam kharagi mamangdagi drug faba yonba thingbagi khongjangda fagalakpa brown sugar syringe heroin powder mai thaduna mang takhankhre club sina hauzik fawbada drug ka konana faraba myoi chamarong wakhal tahallaba matungda rehabilitation center singda thamkiba laikre makhatana CYDC anti drug cell 2.0 na lepa laitana Chief Minister and Birengi War on Drug Mai Pak na bada hotnabada mating pangani haina club ki executive member Khundrakpam Joy Kumar Maitai na phongdokre Social Welfare Department Government of Manipur na Sawambung ICDS project ki supervisor amasung Paurabi Khulda Leiba worker amasung helper sing na mating chawna pangduna ngasi GM Public School Paurabi da Aadhaar card sembagi thoram ama pangthokre Ngasigi mega Aadhaar card enrollment gi thormadu ngapigani thormadu ga mari lenana GM Public School Paurabi gi principal Wahengbam Jenman Joy Maitaina Khunja Singh na Aadhaar card enrollment to hogda badagi tongan ba lenga ki scheme mahiroi singna mahai masing tambada khudong chada ba kya mayok na basiki yengduna thormasi sinkibani haike ngasigi thormadu da Paurabi khuidrom amasung khulon na ba khulsingi khunja kya na sarugyaki Miam na health card na chingba card sabagi awaba singadu laitanaba VPRF Achievement Mela ama ngasi Nilakuthi Gram Panchayat VLF Youth Club amadi Line Department na kusamnaduna amadi Manipur State Livelihood Mission na PRI CBO Coverage Project na promote tawduna awang posang bang khunau ibudau kaubru sanglen da pangthokrai ngasigi thormadu da Impal East Haingang CD Block ki BDO Ilangbam Amuthoi Khanganba State Mission Manager Loitongbam Binota amadi Haingang Cluster Coordinator Thokchom Simak yauna tongan ba maru oiba mioi singsu sarukyaki Thormadu da wangangladuna Nilakuthi Gram Panchayat ki Pradhan Rosni Devi na phongdokhibada ngasigi Mela aduda Nilakuthi gi khunja asina health card, labor card, waiving card, birth certificate amadi death certificate na chingba sabada thengnari ba khudong chadaba sing adu mayok dadanaba mela asi sinbani amadi mela asi khuthangda self help group sing na puthok chariba pothok sing asi mafam da chatuna yonbagi awaba adu laitanaba amadi miyam da pothok sing asi line fanganduna mela asi kana bakhara da miyam da fanglagadi haina phongdokhi
loina ngasigi mela aduda punna stall tara taruk hangdoktuna saruk yakhi YDC Club punna khusanaduna sinwinaba BPRP Excimen Mela asigi asina akhoi khongang asida health card chaba adagi labor card amadi weaving card chaba khudingmapu mayam asida lamna chattana awaba mayamdo mayokna danabagidamak aina khongang asida nilkoti GP asida sinjabani aduga masina select group ki member singna thabak sujaba mayam asibu pot jon bachatpada wadabadu sigi mela asida yolhanjabani ajmai tawdana mela ase sinjabasina belep amadi khongang asida leiriba praja singda kanaba pi lambi accident amana maram oiraga awafamda tariba kumbi kendragi torbung gram panchayat ki manung chanba Waikhurok talaiba Naurem Sana Jawbagi imungda ngasi like minded group LMG Manipurna lupa lising tara nithoiga changwa tengbangduna imung asigi awabada saruk yakhre LMG gi secretary Sorokhaibam Ozitna luchingduna chatkiba ngasigi tengbang khongchat aduda KK Wahengbam Dr Maibam Itin Sobita Maibam Kunjesor Mangsatabam Surendra Ningombam Raghu Tongbram amadi Boinaw Maibam na chingba maru aiba member kyana saruk yakhi Khongchat aduda group asigi secretary Ozot ngakpigani Ojit Sorokhaibam na phongdokhibada ngasidagi chahi 10 gi mamangda lambi gi khudong thiba khudok thongdokta sokhibadagi lengba ngamdana famungda yataduna lakliba Naurem Sana Jawbagi apokpa mapasu manangnupasu laikidre aduga apokpi mamasu wakhalaina naba misak ama oina leiri haiba social media da Europe pau ama thengnabadagi khajikta orabasu awaba koknaba haiduna group asina tengbang bani haiki Ariba lyrics singda longi aruba kaya yaubana ngasigi mirolna khangdabana maram oiraga makoina khangba yaba araiba mawongda lyric ithokpa mathau tai haina ayiba wahengbam dhanasyamna haikre wafamasi kunsuba chahi cha mamangi kangleipaki khorirol nainaba haiba dhanasyam wahengbam na iba lyric kasi fongbagi thoram mari leinana fongdokibani Manipur Hindi Parisad Imphal-da Angam Ningthau Preservation and Documentation Center Uripok Achom Laikai gi banner makhada pangthokpa lyric fongbagi thoram aduda Nomaithem Kiran Kumar convener Manipur Advisory Board Sahitya Academy New Delhi Makhonmani Mongsawa Assistant Professor Manipur University of Culture Playwright B.K. Wahengba amadi Dr. Jerome Rasketan Assistant Professor Manipuri Department Manipur Central University na mayai tangban lauduna saruk yakhi thormasiga mari leinana lyric kasigi ayibi Dhanasyam Wahengbam na haikibada ngasigi mirona angan bamatamgi lyric sing paning labasu ariba lon oibana paba ngamjadaba singidama khanjaduna araiba mawongda mitai mayekta ithoktuna Bengali khangdaba singdasu paba yabagi khudong chaba ama pibani ngasigi lyric asi angan bamatamgi 17th century amadi masigi mamangi lyric Taramathoi aduga mayai chanba matamgi haibadi 19 amadi 18 century gi puari gi maramda lyric mapan amaga punna lyric kungi maramda nainajaba lyric ni matam haibadi 13 suba sahisa masing-masing mamangda iramba lyric kungi maramda nainaba ariba matamgi haibadi 17th century masing-masing mamangda iramba lari taramathoi sida yauri aduga amana ta nipan musum taramathoi suba bayai jamba Manipur saitegi sumba tangkak sigi lari mapan lamaga punna lari kun gemarta nenajabani Monsang Naga Students Union na sinduna chahi asigi oina HSLC Kosem amasung graduate examination da Chandel district ki oina mai paklaklaba Monsang students sing amadi tongal ba hiramda mai paklaba singbu taramna opagi thoramama ngasi Monsang Pantha Village Community Hall da pangthoktuna Meritorious Award lising ani kunithoi lanthokduna pukning thawatkhre thoramadu Monsang Furuf oina class 10 gi Liwa Chaning High School gi mahairoi Kefatin Thesong Monsang Class 12 Science की ST Peters Higher Secondary School Monsang Pantha की Mahiroi TS Christine Monsang Art Stream की Enlightened Knowledge Higher Secondary School Sangafong की Mahiroi Olinda Tesong BA Anthropology की Women's College Silong Nehu University की Mahiroi Rumin Ngoru Amasung Class 10 की Nagaland Board की Mahiroi Ana TS Monsang da Meritorious Award lising ani kunithoi piduna pukning thawatke Monsang Furup ki oina tongan ba hiramda Doctor of Philosophy
Fanglaklaba Myoy Ani Young Scientist Award Fanglaklaba Myoy Ama Outstanding Scientist Award Fanglaklaba Myoy Ama amasung tongan-tonganba competition singda mai panglaklaba Myoy Ani dasu ikai kumnaba utpagi certificate sing su khusinaduna pukning thawatki. Ngarang Friends Unite ngapigani ngarang Friends Union Club Kurai Haikru Makhongna senduna handak HSLC exam lising ani kunmathoi kunithoi da second position lawrakraba nongmai tem dhanajit pu okpagi thoramama pangthokre hairiba thorama sida Kurai Konsam Laikai GP gi pradhan Laimram Rajen ngapigani Laimaram Rajen na chief guest oina saruk yakhi Thormaduda N Dhanajit na Fongdok Kibada, Horakliba Mahiroi Singh Punamakna, Pukning Chang na Tawayang na Larik Paduna Tazaba, Amagaloina na, Afaba Kunai Ama Puraknaba Honaminasi Hanasu Fongdoke. Laikai Mipung Kuding na Mahakpo Achamba Kudol Kiapidu na Tungi Punsida Mai Pakpa Yaifaba Mokol, Oiresanu Hainasu Mongol Piki. Break. World Maitai Council na Maitai Singbu Scheduled Tribe Status List chalhanna ba honariba asida Prime Minister na meeting changbinaba ngarang council asna Prime Minister da memorandum ama pisan khari memorandum aduda paliba wa ngapigani panliba wafam di Maitai Manipuri gi apunba lam asigi manungda chada marifutara mathoi di ching lamni amadi chada mapanna tampaki lam ori masida yelhau ngaidagi leraklaba Maitai jati asi Hindu dharma chalambana constitution gi matung inna general category da chankhani apigani chonhan khiba asna scheduled tribe ki list ta yaudabana amadi native indigenous people protection act ki makhada yelhomi ama orbasu chingi lamda mitai taba yadaba amadi lam leiba yadana leiri maramasna world Maitai council na prime minister da masiga mari leinana yengsin binaba appeal tawri Assam amadi Arunachal Pradesh ani ki marakta lagriba ngamkhai gi chayet naba loishinaba state ani asigi chief minister anina namsaida yana che ama khutek pinakre ngamkhai paringda leiba yanariba khun chamaga kun humdoi manungdagi kunthra taret amagi yanaba purakraba matung lemhoriba khun marifu humdoi gi matangda Assam gi chief minister Himanta Biswa Sharma amadi Arunachal Pradesh ki chief minister Pema Khandu anina yanaduna lakadoriba September 15 faubada loishinaba hotnagani hari Makhoi anina cabinet minister singna luchingadaba regional committee taranithoi semduna yedariba wafam yasinaba puraknaba honagani suhaiki Myanmar romdagi purakpa lupa lakh yankhai romgi oigadaba sana Guwahati railway police na ngarang Rajdhani express ki kuthangda Delhi da punab honarambada Guwahati railway station dagi mioi amaga konana fare Guwahati Railway Police ki officer in charge Oriba Prasenjit Das na fongdorakpagi matung inna Vishal Sujek apigani Sukdio Koba mioi asina yamlaba sana asi Myanmar dagi Guwahati fauba bus da puraklaba matungda Rajdhani Express ki kuthangda Delhi chatnaba honarambani hairi Guwahati Railway Police na routine checkup tawbada chingnabada ki mioi asi makhatana wahung pahung chathabada gram Chanipan ko kunithoi lumba sanagi bar asi punaba honarambadagi fagatkibani hari mangna makhatarduna sana asi Indo-Myanmar International Border dagi Guwahati tamna Nagaland natroga Manipur natroga Meghalaya faugduna purakpa oiramgani haina thajanari Prime Minister Narendra Modi na ngasi kilometer chaniga marifutara taruk sangba lane mari oiba Uttar Pradesh ki Bundelkhand Expressway sangaduna Leibak Miam da Sinakre, Lupa Crore Lising Taramari Chanipan Yankai Changba Changna Saba Expressway Asina Connectivity and Industries Chawkhat Hanbada Chawna Mating Oragani Haina Panari Lambi Asi Urep Uyung Prime Minister na Haukiba Chahik Lising Ani Kungi February Kunmapanda Tamkibani Aduga Tha Kunipan gi Manungda Uttar Pradesh Expressway Industrials Development Authority ki makada semba lushin bani hariba lambi asi lane taruk yauna chawthorakpani hairi
Englishing Anida Tokiba Gujarat riots ki matang da Special Investigation Team SIT na tigatpada evidence sing Samjin Sajenduna Lautuna Bakra Tengnare Haina City Session Court ta ngarang phongdokhrei social activist oriba Tista Setalvat former DGP RB Sri Kumar amadi former IPS officer Sanjeev Bhatna matamadugi paliba Gujarat government bu Uthai naba amadi lengaki oiba thabak thoram singda apanba pinaba honabata natana matamadugi chief minister oiramba Narendra Modi yauna myoi kyabu lana maral season naba lautuna kiba ngapigani lautuna kibani hari Setalvat amadi Sri Kumar na thangalakpa bail gi petition adugi mayokta SIT na affidavit ama witness ani yauraga amadi makoina matamadugi Rajya Sabha gi members su Oibaga Loina na Indian National Congress ki President ki political advisor su Oriba Laikhidraba Ahmed Patel ki Thausil Makada Gujarat ki Masak Thihan Naba Honarambani Haina file tawkre. Lebaka sida Ladiba Mahaitam Fam Singhi Ranking National Institutional Ranking Framework na Fongkre. Union Minister of Education Dharmendra Pradhana Kumsi Chahi ki ranking sing adu laukthokhe. Engineering College Singhi Marakta IIT Madras Thangnat apigani Madras na thangna na ahum lag suba oina makok oire IIT Delhi na ani suba amadi IIT Bombay na ahum suba oire medical gi kanglupta AIMS Delhi na ahanba PGIMER na ani suba amadi CMC Vellore na ngapigani Vellore na ahum suba oire management gi kanglupta IIM Ahmedabad na ahanba IIM Bangalore na ani suba amadi IIM Kolkata na ahum suba tare College Singi Marakta Miranda House na ahanba Hindu College na ani suba amadi Presidency College na ahum suba oire Law College Singi Kanglupta National Law School of India University na ahanba National Law University na ani suba amadi Symbiosis Law School na ahum suba oire Ranking Sing Mahaitam Fam Sing asidagi performance ta yenglaga pibani Union Health Ministry gi data gi matung inna India da hokiba pung kun marida nauna COVID-19 positive oiba miyoi lising kun nifu mari thegdakre lising tara nipan chahunga supna amana laina asnagi fagatki amadi miyoi yangkhai taruk na laikhidre masiga tharaga hauzik fawbada laichat asna maram oiraga laikhidaba migi masing punna lakh manga lising kun manga chatruk ka humfu oikibaga loinana hauzik India da COVID na naduna leiba migi masing na lakh ama lising mari chatret ka humfu oiri positivity rate na chada mari dasmik nipan sino oiki amasung fagadlakpagi chang na chada marfud nipan ngapikani marfutara nipan dasmik mari nipan oiki hokiba pungkun mari asida sample lakh mari lising tara tare chanipan ga marfutara manga punna test tawbada myoi lising kun nifu mari positive oiba thengna kibani hari All Manipur Football Association asinduna Takil Dalaiba Sai Complex sa Chathariba ahanba Northeast Women's Football League lisingani kunitoye ngasi sanakiba ahanba mesta Meghalaya Leopards na Mizoram Black Bears Pupanjil ani amada maithiba pikre ani suba sanakiba mesta Assam Rhinos amadi Sikkim Pandas ani Panjil amamam chanaduna draw chatkre Thasigi July gi tang kunmathoi dagi kunhumdoi fawba Indian Pancake Silent Federation amadi Pancake Silent Association na Manipur gi meeting makada Imphal East District Pancake Silent Association na yumbu oiduna pre-teen pre-junior junior amadi senior gi mga suba state level Pancake Silent Championship lising ani kunitoi kunhumdoi sekta mayai lekai community hall da pangthoklagani Championship asida Manipur gi tongan ba district mga amadi Manipur police ki kangbu yauna punna unit taruki nupa macha amadi nupi macha sanaroi singna nupi ngapigani numit humni chufna athoi ahen tanagani loinana championship asida gi khangalaba sanaroi singna handak Manipur na yumbu oiduna pangthokadaba North East Championship amasung pre-teen pre-junior junior national championship amadi senior national pancake silent championship ta Manipur gi mahut sinduna sargyagani hari Championship asigi damak Manipur gi tongan ba district unit singi official sing amadi sanaroi sing lakliba July gi tangkunda sekta mayai lekai community hall da report tauna ba Pancake Silent Association of Apigani Manipur gi secretary L Ranjit na khangalakli Aroibada maroiba
ngapigani Sorok Atingbi Youth Club SAYC na sinduna Hilgat Maning Laikai Community Hall da tha sigi tang ahum dagi hauna Kangkhut Nipan na saruk yaduna chathariba First Hilgat GP Mixed Kang Tournament Lisingani Kunithoi Jiribangi ahanba semi final match ta LEC Bapuparaga Hilgat GP Kangkhut ngapigani Kangkhut anina sanaki LEC Bapupara na tos ngamduna Maikai Khanki aduga Hilgat GP Kangkhut na kang hanna kapa hoki Apiba matamda LEC Bapupara na Hilgat GP Kangkhut pu panjal tara manga tara humdoi da maithiba piduna final jangkrai ngasigi match asida M Binoy Singh na umpire oiki Hayeng ani suba semi final da Ichel Club Dibong amadi MNC Ningthembam na sanagani Aroibada maroiba pa umuhana Chahi taragi matungda handak chahi na ahanba oina class 10 exam da mahiroi pass tawbagi chang khwaidagi wangkhi haina chief minister na phongdokrai Mahiroi luf taruk na boycott tawkraba iyong figa manaba mapalamdagi pusilagpa ahongba mamalgi fi sing yolambadagi pagatkrai MSPCL da RTI tharabasu pakhum piraktana losinduna thamle Manipur da lairiba department singna RTI thawoidrabara haina wahengbam Joy Kumar na hangkhrei Lenga ki mahiloisang singda mahai tamjage haina lakliba mahiroi sing seat capacity leite haina tamhandabagi thawong chathabigadu haina desamna taksinkrei Haukiba pung kunmari da India da nauna COVID-19 positive oiba miyoi lising kun nifu mari thengnakre amadi miyoi yankhai taruk na laikidre Matang asda Pony Prime Time News loisinjare meeting tabiruba punamapu amuka hana krumjari